Channel sina tabiriba punamakpu taramna okshabaga loinana ngasi sumau sagum sanagi tenawa haiba wari amagi hanba saruk puduna lakseri wari si mayam pun hamuk taminarasi mamangaida khungang amada yamna lairabani pa ama leirami mamingna Saura kawi mahag may kay panduna masanupi ama pokle masa si hek phangbaga magi nupi Sauri kaubisi nongakre mahag yam na matway nungaitana angang asibu sangom pitaktuna saunaba yoksaraki haujing mahag laikai sathoktuna thabak suba nomba satkadawasu masa angang adu thanamlaga satpa yadabana masa adu pona ingol sambalgi thabak su nomduna hingba taraki asumna mapa masa laiminarakpana sai mari manga surakpa matam aduaida laikai ki misingna Saurabu yengladuna hairaki ibungo nahak angang asigi yengduna nupi ama thejanaba tawrasi natrabadi angang asi thadoktuna nangna laikai satuna thabak suba satpasu yararoi nupi ama thirabadi mama masana yumda leijahoraga nangna suba nomba satpa yaredana asumna nongma gi laikai gi misingduna hairak mahak hanadi nupi thiraroi thiruraga isa asibu luna tawbirabadi phai nataduna mana pokpa masa natti khanduna thina tawbirabadi aigi thamoi asina yengduna leithokchaba ngamloi khanjarambani adubu laikai misingna asum haijalakpadagi mahak wakalama khalakle aina isa asibu hundoktuna thabak su nomba satpa ngamdribasi mama ama thijanduna mama masa laimina jahaurabadi aina su nomba satpa yaragani laikai ansingna haibiribasi aigi awaba itausi yengba ngamdaduna hairibani makoina hairibasi phabatari khalakle asumna lairingai matam asida laikai duda leibi mane thokpi ahana malaktuna ibungo nahakpu ine hoina hairibasi illu yum panaba tawrasi laikhidrabi isa adubu nungsidabagi wanati taibang haibasidi masing haktani aikoi loinamak asibagi khaya nungda changduna leiribani akon ahangi watani hairaki maduda Saura kaubani paduna khumjaraki ine haujikpu aina kadaidagi nupi amamuk thirugadabano hairurabasu kanana yabirakadawbano magi wadu taraga mane aduna nangnabu thirasi haiba leirabadi nupi gidi nane aikoi mayam sangduna hainagani awang khunjinda leiba tadamobagi macha nupi laisabi aribi ama leiribadu iyagi aikoi lekai mayam sangduna hainagani maduda Saurana khumjaraki ine hoina sumna phagani haibadu khanna biraga tawbiro magi wadu taraga mane aduna harauna adudi ine chatlage phanaba sillage hairaga chatki mane aduna laikai aduda leiminaba makoi nupi ahan khara tanaraduna mobagi macha nupi kabok leibu Sauragi damak makoi ahan singaduna hainare makoina nipa si yamna phaba puksel phajaba minungsi chawa mini maraibak thiduna magi nupi adu macha nupi ama hundoklamlaga nongakhiba sigi wadani mag suba nomba sukali mabuk mapau su tappi asiguma midi pangna thoklaroi hairaduna mama mapa yauna ngangnare maduda mama mapa ani dusu ibe mahoi khwai mayamna phai hairabani na piba tare dana hek hairaki adu oirabadi kuitharagumsi afaba numit thabana ma yenglaga makoi anibu kaina katpiro haina duna afaba numit thaban yengnaraduna makoi ani kaina katpagi numit aduda laikai aduda leiriba mipung khudingmakna yamna haraunaki macha nupi adunasu mamani haiba aduda yamna haraujaraduna ima haina mamagi phiji pairaduna ngahakta thadokidi makoi mapa macha mama ahumak nungsinana sanana laiminabadu uraga mipung khudingmakna harauba nungaibana awaba punama kaunaki kanaguma singna macha nupi aduna mamabu ningjaribadu uraga mamidiki mapitana
ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯁꯨ ꯌꯥꯎꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯨꯝꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯖꯔꯕꯗꯤ ꯐꯒꯅꯤꯗ ꯍꯥꯏꯅ ꯁꯣꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝ ꯇꯧꯅ ꯂꯩꯔꯛꯄꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣꯛꯂꯩ ꯃꯆꯥꯅꯤꯄꯥ ꯑꯃ ꯐꯪꯂꯦ꯫ ꯃꯆꯥꯁꯤꯅ ꯈꯔ ꯆꯥꯎꯔꯛꯄꯗꯒꯤ ꯀꯕꯣꯛꯂꯩ ꯍꯥꯟꯅꯒꯤ ꯀꯕꯣꯛꯂꯩꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯊꯤꯅ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯆꯦ ꯑꯁꯤꯅꯗꯤ ꯃꯧꯄꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯀꯕꯣꯛꯂꯩ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯣꯛꯀꯅꯨ, ꯅꯪꯗꯤ ꯅꯃꯥ ꯄꯨꯟꯁꯤꯗꯕꯤꯒꯤ ꯃꯆꯥꯅꯤ, ꯑꯗꯨꯒ ꯅꯪꯅ ꯁꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯂꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯁꯣꯛꯍꯟꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯅ ꯐꯨꯕꯗꯒꯤ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯅ ꯀꯞꯄꯒꯤ ꯃꯔꯝ ꯍꯪꯂꯕꯗ ꯃꯆꯥꯅꯨꯄꯤꯅ ꯃꯧꯄ꯭ꯋꯥꯅꯤꯄꯥꯕꯨ ꯁꯣꯛꯎꯒꯅꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨ ꯇꯝꯈꯤ꯫ ꯃꯗꯨꯗ ꯃꯄꯥ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯧꯊꯣꯛꯂꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯏꯆꯥꯁꯤ ꯐꯨꯔꯤꯕꯁꯤ ꯍꯪꯈꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯈꯨꯝꯂꯛꯈꯤ, ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯕꯗ ꯑꯁꯣꯏꯕ ꯌꯥꯎꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯉꯥꯡ ꯁꯣꯛꯀꯅꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯄꯥꯅ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯪꯅ ꯏꯆꯥ ꯑꯅꯤ ꯑꯁꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯍꯟꯒꯗꯧꯔꯦ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯗꯤ ꯍꯥꯟꯅ ꯈꯪꯖꯔꯝꯂꯕꯗꯤ ꯐꯔꯝꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯕꯣꯛꯂꯩ ꯁꯥꯎꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯖꯔꯗꯨꯅ ꯏꯕꯦꯝꯃ, ꯅꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯧꯄ꯭ꯋꯥꯁꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯏꯆꯥꯅ ꯁꯦꯟꯅꯕꯗ ꯁꯣꯏꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯅꯤ, ꯁꯥꯎꯔꯒꯅꯨ, ꯊꯦꯝꯖꯤꯟꯖꯩ꯫ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯐꯝꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯈꯔꯗꯤ ꯐꯥꯊꯖꯕ ꯉꯝꯖꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯃꯥꯅ ꯏꯆꯥ ꯑꯁꯤ ꯅꯪꯅ ꯁꯣꯛꯂꯨꯒꯅꯨ, ꯅꯃꯥ ꯁꯤꯒꯟꯕꯤꯅ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯕ ꯃꯃꯥꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯥꯎꯊꯣꯛꯆꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯔꯛ ꯃꯔꯛꯇ ꯃꯃꯥ ꯑꯁꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯨ ꯆꯩꯕ ꯇꯧꯕꯁꯤ ꯂꯩꯀꯥꯏꯒꯤ ꯍꯅꯨꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯏꯕꯦꯝꯃ ꯀꯕꯣꯛꯂꯩ, ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯕꯨ ꯀꯔꯤ ꯋꯥꯍꯩ ꯀꯧꯕꯒꯦ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ, ꯀꯅꯥꯅꯕꯨ ꯈꯪꯕ ꯉꯝꯕꯒꯦ? ꯅꯪꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨ ꯇꯧꯒꯅꯨ, ꯑꯗꯨꯝꯅꯁꯨ ꯉꯥꯡ ꯁꯛꯀꯅꯨ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯌꯦꯡꯗꯨꯅ ꯈꯔ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗ ꯍꯥꯏꯖꯗꯨꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅꯕ ꯈꯟꯖꯗꯨꯅ ꯅꯪꯕꯨ ꯍꯥꯏꯖꯔꯨꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯇꯧꯊꯣꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗꯀꯣ꯫ ꯇꯧꯒꯅꯨ ꯇꯧꯒꯅꯨ ꯏꯕꯦꯝꯃ, ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯉꯁꯤꯅ ꯀꯔꯤ ꯑꯣꯏꯔꯤꯕ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯗꯕ? ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯥꯡꯗꯅ ꯅꯥꯀꯣꯡꯗ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯏꯁꯨ ꯑꯁꯤ ꯅꯪꯅ ꯑꯁꯤꯃ ꯇꯧꯔꯛꯎ ꯍꯥꯏꯕꯗ ꯃꯥꯅ ꯍꯤꯛꯇꯣꯛꯄꯁꯨ ꯎꯗꯦ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯗ꯭ꯔꯤꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯀꯞꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯣꯡꯕꯨ ꯑꯅꯤ ꯑꯍꯨꯝ ꯁꯦꯝꯗꯨꯅ ꯍꯤꯗ ꯂꯂꯣꯟꯕ ꯆꯠꯂꯤ꯫ ꯈꯔꯅ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯟ ꯂꯂꯣꯟꯕ, ꯈꯔꯅ ꯑꯆꯥ ꯑꯊꯛ ꯆꯦꯡ ꯍꯋꯥꯏ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯗꯨꯅ ꯌꯣꯜꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯊꯟꯇ ꯍꯤ ꯑꯃꯗ ꯇꯣꯉꯥꯟꯅ ꯑꯆꯥ ꯑꯊꯛ ꯌꯣꯟꯕ ꯑꯍꯟ ꯑꯃꯅ ꯃꯔꯛ ꯃꯔꯛꯇ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯍꯦꯛ ꯍꯦꯛ ꯍꯤ ꯇꯣꯡꯗꯨꯅ ꯌꯣꯟꯕ ꯂꯥꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯈꯨꯠꯇ ꯏꯁꯤꯡ ꯆꯐꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯗꯕꯒꯤ ꯇꯨꯔꯦꯟ ꯈꯔꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯑꯁꯤ ꯑꯍꯟ ꯑꯁꯤꯅ ꯎꯔꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯤꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣꯟꯖꯜꯂꯛꯇꯨꯅ ꯍꯪꯂꯛꯈꯤ, ꯏꯃꯣꯝꯒꯤ ꯃꯇꯝ ꯑꯣꯏꯕꯤ, ꯀꯔꯤ ꯃꯔꯝꯒꯤ ꯏꯆꯥꯅ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯅꯣ? ꯏꯄꯥꯗ ꯁꯦꯡꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯍꯥꯏꯌꯨ꯫ ꯏꯆꯥꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯕꯒꯦ? ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯏꯄꯥꯗ ꯁꯦꯡꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯍꯥꯏꯌꯨ꯫ ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯁꯤꯗꯒꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯧ꯫ ꯏꯄꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯏꯄꯥꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫
Marak marak ta isana awabagi sinta puduna miluda pirang sinthana hek hek ipana ubani. Adubu nahan makhaiga ngasiga isagi maithongda tariba awabagi sakphamdu uraga ipana isagi na phamda hanglibani. Singnaba laitana apukpa napa gumbani khanduna nathamoida phumduna thamliba awabagi polumdu ipada sengna hayu. Ahana adugi yamna nungsiba wahisingdu taraga nupi macha aduna panthauga lenga oiraba menungsi shauraba ipao tabiyu. Aihak asi pokpada ima do laikidre. Madugi tungda ima atombi ama ipana laure. Aisu ima laglai khanjaduna ipungningsi yamna nungaijari. Sai kharadi ima pabung aikoi homak yamna nungsi sanana mikup ama phawba thadoknadana nungsina leiminare. Adubu ima atombi asina ipwa ama pokle. Aini ipwa phangjare khanduna angang asibu yamna luna sana taujai. Maduda ima tombina nahak angang sokanu nangi namadi angang pokpada sikhibani aduna nangna isa si soklabadi surung narakani nangi naraibak laurakani haiduna aibu nungsiraba ipwa sigi masa son bidre aduga marak marakta aigi ipana thabak suba satkringaida asumna hek hek hai aina nganglibasi nangondani nangna khangdabasi khangdedako adumna legadabagi saruk sige hairaga sijakhro haina tattana ngang saktuna aihak yum maduda kuina leijaba phangjadi ngasidi ising sokpa sida ising punnasi kharada thanamlaga laijairo nungda tinjakhrage khanduna leijarambani hairakhi nupi macha adugi wadu targa anadu mapugi mingkhai solaga mamitagi mapi taraduna hairakhi ibema nahak ipana hairibasi singnaganu karigi sana sigadoribano nahak ising safu adu phadi aduga khara aduda thanamu aduga ipagi hi asida kakhalau ipana ahing tumbagi phising yauribaduna nasadu kupselu ipa mi udringaide hi holage hairakhi ahana adugi wadu taraga tawpham khangdana leiramlabi nupi macha aduna ahana aduna hairibadumak tauri Haujikti ahal oirabani padu amuk makha tana pot yon khidri. Mag thuna mayum yaunaba hi honduna laklai. Kanagumba mi amata thena khidi. Numit taramdaida lalon bani pasina. Ibema hidagi kakalo. Nasado mi uhanganu. Piyama insilu. Yumna sangla si hairakhi. Nipasina maginu piyadubu kaujaradun hairakhi. Mama nang butabra ngasidi nangi naphamda tanglaba posak amatang pirage khanduna laklabani nangna masibu punsi supagi oina lausinjaro masina taba posak amata naphamda piningai leijadi hairakhi mapuro begi khonjena taraga magi nupi asina kari nuaigi ni pasina pot yongani satkhraga tan halaiba sibu kari pono manaigi damak pura I hairi basina khanduna pakhana senthok sarakhi maduraga nipaduna hairakhi nahak mai hana puru mai okthok laga na punsigi oina pot asibu loksin jawo hairakhi nupi aduna thuna mai purak laga hagot charaga kari pono nanai nupi da sinagadori ba pot adubu hanglakhi ahan nipaduna phina khumjalaga lairiba nupi macha adubu phidu haidok piraga ibema mai asi kantho nupi macha aduna maidu kanthok labada mama oibi aduna ngakna nupi macha adubu konsen biraga sangla si magi bema nama aidi napana sengna taktabana isabu uraga ngakluredana asumna hairaga nupi macha adubu masa mangni khanduna konbiduna ibungna pusin biki mama aduna mapunsigi mamitta masa uba phangdabana angang nupi macha adubu yengjaraga mamitiki mapi tana mapi maron aphaba hongdok handuna ima sak thonglagi isa sak lamlam lagani haiduna thuna sak thongduna saminare asomdana nupi macha adugi mapa adu habak suba halaklabada numit taraba matam maduda macha nupi udrabada macha nupi kadaida satkrage kadaida leibage hanglaklabada
ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯕꯣꯛꯂꯩꯅ ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯇꯨꯔꯦꯟꯗ ꯆꯠꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯊꯨꯅ ꯃꯥꯅ ꯇꯨꯔꯦꯟꯗ ꯀꯨꯝꯗꯨꯅ ꯌꯦꯡꯂꯛꯄꯗ ꯇꯨꯔꯦꯟ ꯈꯔꯥꯗ ꯄꯨꯟ ꯑꯗꯨꯒ ꯐꯗꯤ ꯑꯗꯨꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯥꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯥꯛꯇꯨꯅ ꯏꯁꯤꯡꯗ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯈꯔ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯍꯥꯄꯥꯄꯤ ꯑꯁꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯍꯥꯏꯅꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇꯤ ꯃꯆꯥ ꯎꯕ ꯐꯪꯂꯦ꯫ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇꯤ ꯃꯆꯥꯗꯤ ꯂꯥꯏꯔꯗꯅ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯣꯏ꯫ ꯏꯅꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯉꯥꯡ ꯑꯗꯨꯗ ꯃꯥꯅ ꯑꯣꯠꯈꯤꯕ ꯄꯨꯝꯅꯃꯛꯇꯨ ꯆꯤꯠꯊꯕ ꯇꯧꯗꯅ ꯃꯅꯦ ꯑꯗꯨꯅ ꯇꯝꯂꯕꯗ ꯃꯄꯥ ꯑꯗꯨ ꯂꯩꯐꯝ ꯈꯪꯗꯅ ꯃꯊꯃꯣꯏꯗꯨ ꯆꯩꯅꯥ ꯐꯪꯈꯤ꯫ ꯃꯍꯥꯛꯅ ꯊꯥ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯕꯨ ꯏꯁꯤꯡꯗ ꯇꯥꯎꯈꯠꯂꯛꯄ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯩꯊꯪꯗ ꯃꯆꯥꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯕꯗ ꯄꯥꯡꯒꯣꯡꯅ ꯃꯤ ꯁꯥꯔꯗꯨꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯀꯥꯕꯣꯛꯂꯩꯕꯨ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯃꯥ ꯅꯨꯡꯁꯤꯗꯕꯤꯅ ꯄꯣꯛꯄ ꯑꯣꯏꯕꯅ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯌꯦꯡꯅꯤꯡꯕ ꯅꯨꯡꯁꯤꯕ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ, ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯀꯅꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯁꯥꯎꯅꯤꯡꯕꯅ ꯁꯣꯏꯗꯅ ꯃꯤ ꯍꯥꯠꯂꯨꯗꯨꯅ ꯗꯟꯗꯤ ꯐꯪꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯥꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯔꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯊꯣꯛꯈꯤꯕꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯍꯥꯛ ꯌꯨꯝ ꯄꯥꯟꯕ ꯉꯝꯅꯕ ꯁꯨ ꯅꯣꯝꯗꯨꯅ ꯑꯃꯨꯛ ꯍꯣꯠꯅꯔꯣ꯫ ꯋꯥꯈꯜ ꯑꯗꯨꯇ ꯈꯟꯗꯨꯅ ꯂꯩꯔꯕꯗꯤ ꯏꯌꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯊꯨꯅ ꯑꯍꯟ ꯑꯣꯏꯈ꯭ꯔꯒꯅꯤ." ꯃꯍꯥꯛ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯃꯃꯤꯠꯇ ꯁꯪ ꯁꯪ ꯎꯖꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯔꯠꯄ ꯂꯩꯇꯅ ꯆꯦꯟꯊꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯅꯦ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗ ꯀꯥꯕꯣꯛꯂꯩꯒ ꯄꯨꯟꯅ ꯂꯩꯒꯗꯧꯒꯤ ꯁꯔꯨꯛ ꯃꯍꯥꯛ ꯑꯔꯥꯞꯄ ꯃꯐꯝꯗ ꯂꯪꯐꯩ ꯆꯠꯂꯒꯦ ꯈꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯐꯤꯔꯣꯟ ꯈꯔ ꯌꯣꯝꯂꯗꯨꯅ ꯅꯣꯡ ꯉꯥꯟꯕꯒ ꯆꯠꯈ꯭ꯔꯦ꯫ ꯀꯥꯕꯣꯛꯂꯩꯗꯁꯨ ꯁꯦꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯕꯗ ꯀꯥꯕꯣꯛꯂꯩ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯛꯈꯤ꯫ ꯏꯆꯥꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯅꯩꯕꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯊꯟꯇ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯁꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯠꯇ ꯅꯠꯇꯕ ꯍꯥꯏꯕ ꯌꯥꯗꯕ ꯉꯥꯛꯇ ꯉꯥꯡꯁꯛꯈꯤ꯫ ꯑꯩ ꯑꯁꯤ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯃꯥꯅꯣ! ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯊꯪ ꯃꯊꯪ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯌꯣꯛꯆꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯈꯤꯗꯦ꯫ ꯃꯄꯥ ꯑꯗꯨꯅ ꯃꯃꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ, "ꯃꯃꯥ, ꯅꯍꯥꯛꯅ ꯏꯆꯥ ꯑꯁꯤ ꯐꯤꯁꯥ ꯂꯣꯟꯁꯥ, ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕꯤꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯍꯩꯅꯕ ꯇꯝꯕꯤꯌꯨ꯫ ꯏꯆꯥ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯉꯝ ꯑꯊꯧ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ." ꯃꯃꯥ ꯑꯗꯨꯅꯁꯨ ꯍꯥꯏꯖꯔꯛꯈꯤ, "ꯏꯆꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯄꯤꯕꯤꯔꯕꯅꯤ꯫ ꯏꯆꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ꯫ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯂꯒ ꯂꯣꯏꯔꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ꯫ ꯏꯆꯥ ꯑꯁꯤꯗꯪ ꯃꯅꯤꯡ ꯊꯨꯡꯖꯕ ꯃꯐꯝ ꯑꯃꯗ ꯂꯩꯖꯍꯧꯔꯕꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ, "ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ? ꯏꯆꯥ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯒ ꯏꯆꯥꯁꯨ ꯃꯊꯟꯇꯅꯤ꯫ ꯃꯥꯅ ꯄꯥꯝꯖꯕꯗ ꯊꯥꯖꯗꯨꯅ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕꯅ ꯑꯩꯈꯣই ꯑꯅꯤꯒꯤꯁꯨ ꯑꯄꯥꯝꯕ ꯑꯣꯏꯔꯁꯤ." ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯑꯍꯟ ꯑꯅꯤꯗꯨ ꯅꯍꯥꯟ ꯃꯈꯩ ꯌꯦꯅꯤꯡꯍꯨꯟꯗ꯭ꯔꯕ ꯎꯄꯥꯟꯒꯨꯝ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯎꯍꯩꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯜꯂꯕ ꯎꯄꯥꯟꯒꯨꯝ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯔꯝꯗ ꯈꯟꯅꯖꯗꯨꯅ ꯑꯅꯧꯕ ꯑꯁꯥ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯦꯟꯖꯔꯛꯈꯤ꯫ ꯃꯄꯥ ꯑꯗꯨꯅ ꯃꯃꯥꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯕꯨ ꯂꯩꯔꯤꯕ ꯄꯣꯠ ꯈꯔꯗꯪ ꯑꯁꯤ ꯄꯨꯔꯒ
ꯑꯃꯨꯛꯇꯪ ꯌꯣꯟꯊꯣꯛꯂꯨꯕꯗꯤ ꯐꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯄꯥꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤ ꯆꯤꯡꯅꯕ ꯌꯥꯎꯕꯤꯕꯒꯦ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯤꯡꯅꯗꯅ ꯇꯥꯛꯄꯤꯌꯨ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯃꯥ ꯅꯆꯥ ꯂꯩꯍꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯍꯥꯛ ꯂꯩꯔꯤꯕ ꯄꯣꯠ ꯈꯔꯁꯤꯗꯤ ꯌꯣꯟꯊꯣꯛꯅꯤꯡꯉꯤ ꯃꯊꯪꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯣꯠ ꯌꯣꯟꯕꯒ ꯆꯠꯂꯔꯣꯏ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯂꯦꯟꯖꯔꯒꯗꯧꯕꯅꯤ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯃꯃꯥ ꯑꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯃꯄꯥ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯆꯅꯤꯡꯗꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯆꯥ ꯎꯖꯕ ꯐꯪꯂꯛꯈꯤꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯏꯆꯥ ꯑꯃ ꯄꯤꯕꯤꯕ ꯑꯁꯤꯗ ꯏꯄꯨꯛꯅꯤꯡꯁꯦ ꯏꯅꯧꯗ ꯅꯧꯏ ꯏꯆꯥꯕꯨ ꯌꯦꯡꯖꯔꯒ ꯄꯦꯟꯖꯕ ꯅꯥꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯔꯩꯕ ꯄꯣꯠꯁꯤꯡꯁꯤ ꯌꯣꯟꯊꯣꯛꯄꯤꯔꯨꯒꯦ ꯍꯥꯏꯔꯕꯁꯨ ꯌꯣꯟꯊꯣꯛꯄꯤꯔꯣꯏ ꯍꯥꯏꯔꯕꯁꯨ ꯃꯄꯥꯒꯤ ꯑꯄꯥꯝꯕ ꯇꯧꯕꯤꯌꯨ ꯌꯣꯟꯗ꯭ꯔꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯃꯃꯜ ꯈꯔ ꯇꯥꯅ ꯄꯤꯊꯣꯛꯈ꯭ꯔꯕꯁꯨ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯟꯖꯔꯛꯂꯤꯕ ꯑꯁꯤꯅ ꯏꯆꯥꯒꯤꯗꯤ ꯁꯦꯝꯕꯗ ꯊꯣꯏꯅ ꯑꯋꯥꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯅꯤꯡꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯦꯟꯊꯣꯛꯂꯁꯤ ꯍꯥꯏꯔꯛꯈꯤ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯍꯣꯏꯗ ꯑꯩꯁꯨ ꯏꯆꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯕꯒꯨꯝ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯖꯔꯒ ꯂꯩꯊꯣꯛꯂꯁꯤ ꯅꯪꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯃꯄꯥ ꯑꯁꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕꯤ ꯏꯆꯥ ꯑꯁꯤꯕꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯏꯆꯥꯕꯨ ꯁꯤꯅꯕ ꯉꯥꯡꯁꯛꯇꯨꯅ ꯇꯧꯔꯤꯕ ꯃꯃꯥ ꯑꯗꯨꯒꯤ ꯈꯜꯂꯨꯔꯕꯗꯤ ꯑꯩꯍꯥꯛ ꯃꯥꯕꯨ ꯍꯥꯠꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯄꯥ ꯑꯗꯨꯅ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ ꯈꯟꯕꯗ ꯑꯋꯥꯕ ꯃꯩꯆꯥꯛ ꯈꯥꯡꯂꯝꯒꯗꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯉꯝꯖꯗꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯃꯩꯆꯥꯛꯁꯤ ꯈꯔ ꯐꯪꯁꯅꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯃꯇꯝ ꯆꯥꯅ ꯏꯆꯥ ꯑꯁꯤꯒꯤ ꯅꯥꯛꯇ ꯊꯨꯡꯂꯨꯕꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥ ꯑꯁꯤ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯇꯤꯜꯂꯝꯒꯅꯤ ꯏꯆꯥ ꯃꯥꯡꯂꯝꯒꯅꯤ ꯃꯥꯅ ꯋꯥꯈꯜ ꯃꯊꯪ ꯃꯊꯪ ꯈꯜꯂꯛꯄꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯍꯨꯟ ꯇꯤꯡ ꯇꯤꯡ ꯆꯣꯡꯗꯨꯅ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯏ ꯑꯩꯁꯨ ꯏꯆꯥ ꯑꯁꯤꯕꯨ ꯃꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯋꯥꯈꯜ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯏꯆꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯌꯣꯛꯆꯔꯕꯅꯤ ꯃꯁꯤꯗ ꯗꯣꯁ ꯀꯔꯤꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯆꯥꯒꯤꯗꯃꯛꯇ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯗꯣꯁ ꯀꯔꯤ ꯂꯩꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯏꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯇꯨꯔꯦꯟ ꯈꯔꯥ ꯃꯇꯣꯟꯗ ꯄꯨꯜꯂꯥꯡ ꯑꯃ ꯊꯝꯂꯒ ꯃꯊꯟꯇ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯇꯤꯟꯒꯦ ꯈꯟꯈꯤꯕꯤꯅꯤ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯃꯤꯅ ꯊꯣꯅꯗꯕ ꯃꯤꯡ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯄꯨꯜꯂꯥꯡ ꯂꯩ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯒꯦ ꯈꯟꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯄꯥꯒꯤ ꯏꯃꯣꯝ ꯆꯔꯩꯍꯟ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯄꯨꯜꯂꯥꯡ ꯂꯩ ꯍꯥꯏꯅ ꯏꯄꯥꯅ ꯀꯧꯔꯒꯦ ꯃꯤꯡ ꯑꯁꯤ ꯏꯄꯥꯅ ꯍꯦꯛ ꯀꯧꯕꯒ ꯏꯄꯥꯅ ꯏꯆꯥꯕꯨ ꯀꯥꯎꯗꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯆꯕꯣꯛꯇꯕ ꯆꯕꯣꯛꯇꯕꯤ ꯑꯅꯤꯗꯨ ꯑꯅꯧꯕ ꯑꯁꯥ ꯑꯃꯗ ꯂꯦꯟꯖꯈꯤ ꯑꯁꯣꯝꯗꯅ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯅꯁꯨ ꯃꯥꯕꯨ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯅꯝꯕꯣ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯨꯝꯕ ꯆꯥꯕ ꯌꯥꯔꯛꯇ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤꯄꯥ ꯆꯍꯤ 4 ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯏꯆꯦꯒꯤ ꯃꯁꯛ ꯎꯗꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤ ꯏꯃꯥ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦꯗ ꯊꯤꯅ ꯊꯤꯅ ꯆꯩꯗꯨꯅ ꯐꯨꯔꯤꯕ ꯏꯃꯥ ꯅꯍꯥꯛꯅ ꯐꯨꯕꯗꯒꯤ ꯏꯆꯦ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯔꯒ ꯃꯁꯤꯕꯨ ꯀꯧꯔꯒ ꯀꯞꯆꯔꯛꯈꯤ ꯍꯧꯖꯤꯛꯇ ꯀꯕꯣꯛꯂꯩ ꯃꯥꯒꯤ ꯅꯥꯛꯇ ꯃꯤ ꯀꯅꯥ ꯂꯥꯛꯇ꯭ꯔꯕꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ ꯃꯍꯥꯛ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯕ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯥꯅ ꯃꯄꯥꯝꯒꯤ ꯃꯤ ꯊꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯊꯤꯍꯟꯈꯤ
ꯑꯗꯨꯕꯨ ꯐꯪꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯌꯨꯝꯂꯣꯟꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯟ ꯑꯅꯤ ꯑꯁꯤꯅ ꯀꯌꯥꯗ ꯃꯄꯨꯛ ꯂꯨꯈ꯭ꯔꯕꯅꯣ, ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤꯕꯨ ꯃꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯗꯅ, ꯏꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯍꯟꯗꯅ, ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯪꯍꯟꯗꯤ꯫ ꯇꯨꯃꯤꯟ ꯄꯪꯂꯩꯗ ꯂꯩ꯫ ꯃꯁꯛ ꯃꯇꯧꯅ ꯐꯖꯕꯅꯦ, ꯂꯝꯆꯠ ꯕꯦꯕꯥꯔꯅ ꯐꯖꯕꯅꯦ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯃꯅꯤꯟ ꯅꯥꯏꯗꯅ ꯂꯩꯔꯤꯕꯅꯣ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯗꯥꯏꯗ ꯊꯝꯂꯨꯔꯤꯕꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩ, ꯃꯍꯥꯛ ꯐꯤꯁꯥ ꯂꯣꯟꯁꯥ ꯌꯥꯝꯅ ꯍꯩ, ꯑꯗꯨꯅ ꯃꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔ ꯂꯩꯍꯟꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯈꯔ ꯇꯝꯍꯜꯂꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯗ ꯌꯨꯝꯗ ꯑꯃꯨꯛ ꯊꯝꯂꯦ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯍꯣꯏꯅꯦ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯌꯨꯝꯗ ꯂꯩꯕꯁꯤꯅ ꯐꯔꯦꯗ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ꯫ ꯏꯕꯦꯝꯃ, ꯅꯍꯥꯛꯇꯤ ꯅꯗꯣꯝꯆꯥꯒꯤ ꯅꯥꯛꯇ ꯂꯩꯕꯗꯤ ꯅꯍꯩꯗꯤ ꯀꯌꯥꯝ ꯍꯩꯔꯛꯂꯕꯒꯦ? ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯈꯨꯝꯃꯤ꯫ ꯏꯗꯣꯝꯆꯥꯅ ꯍꯩꯕ ꯑꯌꯥꯝꯕ ꯇꯥꯛꯄꯤꯔꯛꯇꯨꯅ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯔꯝꯗꯤ ꯈꯔ ꯈꯪꯖꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯟꯐꯝ ꯑꯣꯏ꯫ ꯃꯥꯅꯗꯤ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯊꯣꯛꯂꯨꯕ ꯇꯧꯗꯦ꯫ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯟꯅꯕꯤꯒꯨꯝ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯇꯅ ꯂꯣꯏꯅꯗꯨꯅ ꯂꯩ꯫ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯏꯆꯦꯗꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯈꯨꯝꯖꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯊꯟꯇ ꯑꯣꯏꯕꯁꯤꯅ ꯏꯆꯦꯅ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯨꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯏꯕꯦꯝꯃ ꯍꯣꯏ, ꯑꯃꯠꯇ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯊꯋꯥꯏꯁꯤ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯄꯣꯠꯅꯤ꯫ ꯃꯄꯥꯒ ꯑꯩꯒꯅ ꯋꯥꯔꯤꯕ ꯑꯁꯤ ꯏꯆꯥꯁꯤꯒꯤꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯏꯆꯦꯒ ꯏꯇꯩꯒꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯒꯤꯗꯃꯛ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯗꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯒꯗꯣꯔꯤꯕꯅꯣ? ꯃꯌꯥꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥ ꯑꯗꯨꯅ, ꯏꯅꯥꯎꯁꯥ, ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯏꯆꯦꯗꯤ ꯄꯪꯀꯤꯗ ꯀꯤꯈ꯭ꯔꯦ꯫ ꯏꯆꯥ ꯃꯊꯟꯇꯅꯤꯅ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯟꯗꯨꯅꯇ ꯂꯩ꯫ ꯏꯆꯥꯅ ꯆꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯊꯣꯏꯅꯕꯨ ꯑꯋꯥꯕ ꯂꯩꯔꯝꯗꯦ꯫ ꯏꯆꯥꯅ ꯆꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯄꯪꯋꯥꯗ ꯋꯥꯏ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯄꯅ ꯆꯥꯎꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯥꯒꯤ ꯐꯖꯕ ꯃꯁꯛꯀꯤ ꯃꯄꯥꯎꯅ ꯑꯁꯨꯝ ꯁꯟꯗꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯍꯥꯗ꯭ꯔꯕ ꯃꯇꯧꯅꯤ, ꯁꯥꯕꯥꯟ ꯐꯤꯕꯝ ꯐꯖꯕꯅꯤ꯫ ꯏꯪꯖ ꯇꯞꯆꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯎꯖꯔꯨꯕ ꯈꯨꯗꯤꯡꯃꯛꯅ ꯑꯍꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯗꯕ ꯁꯣꯟꯅꯗꯕ ꯃꯤꯑꯣꯏ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯗꯨꯅ ꯈꯨꯡꯒꯪ ꯂꯥꯟꯗꯨꯅ ꯆꯠꯊꯣꯔꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯂꯥꯡꯂꯩ ꯀꯧꯕꯤ ꯏꯕꯦꯝ ꯑꯁꯤ ꯀꯣꯟꯊꯣꯡꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯖꯨꯕ꯭ꯔꯥꯖ ꯑꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯃꯥꯒꯤ ꯁꯛꯐꯝ ꯐꯖꯕꯗꯨ ꯎꯔꯨꯕꯗ ꯖꯨꯕ꯭ꯔꯥꯖ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯀꯣꯟꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯂꯩꯁꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯎꯍꯪꯖꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯒꯦꯕ? ꯏꯕꯦꯝꯃꯁꯤꯡꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤꯔ ꯀꯣꯂꯣꯏ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯍꯪꯖꯔꯤꯕ ꯑꯩꯍꯥꯛꯁꯤ ꯏꯀꯥꯏ ꯈꯪꯗꯦ, ꯎꯁꯤꯠ ꯊꯑꯣꯏꯗꯦ ꯍꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯃꯗꯨꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ? ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯏꯇꯥ ꯑꯁꯤꯅ ꯄꯨꯂꯥꯡꯂꯩ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯊꯔꯥꯏꯅꯨ ꯀꯧꯖꯩ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛꯇ ꯃꯌꯥꯝꯒ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫